Myanmar refugees sing changjafam piriba Mizoramna Indiada khwaidagi wangna HIV/AIDS naba state oire. Myanmar refugees sing mapung fana changjafam piriba amadi Northeast achoba drug ki makol ama oiriba Mizoramna laibasigi oina HIV/AIDS khwaidagi masing yamna naba state oire masigi hek mathangna Nagaland na oiri. National AIDS Control Organization (NACO) gi data matung ina Mizoram amasung Nagaland state ani asi laibasigi oina leiriba national prevalence rate 0.20 PC dagi yamna wangkhatna chahi taramanga daina nifugamapan fawbada leriba adult singi prevalence rate asi yamna wangna leiri. Official data sigi matung ina Mizoram da HIV/AIDS adult prevalence rate asi chada 2.73 oiri aduga Nagaland na chada 1.37 oiri Manipur gi oinadi chada 0.87 Meghalaya na chada 0.83 Tripura na chada 0.37 aduga Arunachal Pradesh na chada 0.25 oiri adubu hariba rate sing asi Mizoram amasung Nagaland ga yengnabada nemba taragasu national average oina leriba chada 0.20 gi chang asi dagi hena wanglibani. Assam gi oinadi HIV/AIDS ki adult prevalence rate asi 0.13 aduga Sikkim dana chada 0.11 leiri hariba state sing asi national average dagi hena tathana leiri. Mizoram na nauna HIV/AIDS nabagi masing ka hena wangkhalakpa siga mari lainana Mizoram gi Health and Family Welfare gi Minister Larin Puina hariba sing asi mapung fana dol tawnaba punna hotnaminaba apil tawkhre. Aizol da laiba Mizoram State AIDS Control Society da pangthokiba governing body gi meeting da minister sigi maiki dagi state adugi adult sing da HIV/AIDS nabagi chang asi mapung fana control tawnaba mathau taba thabak sing paikhanaba khangankre. Lau uba changbada Kuki singna Nongmei Kapsinuna awaba jaitheng kaya pirakliba asi aikhoi punna mayoknaragani Kokomi Farmer Wing. Kokomi Farmer Wing gi miyeng makhada AMPF na KAPFA Lausal Laluf Loyaluf amadi Department of Agriculture Government of Manipur ga khusamna duna lamdam asida thokliba irang asina maram oiraga sokhalaba longmi singi damak lau ama ubada tangai fadana changdaba yadaba har urea amadi phaudina chingba potlam sing asi Imphal West ki Phumlau Community Hall da yanthokre. Thoromaduda Department of Agriculture Government of Manipur ki Principal Secretary Arun Kumar Sinha na athoiba mithung Laluf ki president so oiriba Kokomi Farmer Wing ki convener AB Alangbam na thoramapu Imphal West ki Deputy Commissioner Mayang Lambam Ras Kumar Department of Agriculture Government of Manipur Peter Salam Directorate of Extension Education CAU Imphal ki Director Professor PH Ranjit amadi Imphal West ki District Agriculture Officer S Kennedy na akhanaba mithung lensing oina saruk yaki ngasigi thoram aduga mari lainana Kokomi Farmer Wing gi convener AB Alangbam na phongdokhibada hojik lau uba yadana lariba Imphal West ki laufam singda lau uhandaba yade haibigi wakhalonda Kokomi ga chatminariba luk manga ga punduna tangai fadana laumi singda changba urea amadi fausing asi yenthokpagi thaba asi chathabani. Hariba laumi singna masagi laufam singda lau uba changbada Kuki singna Nongmei Kapsinuna awaba chaitheng kaya pirakliba si aikhoi punna mayoknaragani. Masagi laufam kaya da laumi sing asina lau uraktaba tarabadi chak tangbada natana yamna lairiba khunai ama oirakani. Kumja 2023 ki May 3 dagi thoragliba irang asina maram oiraga laumi singda chaitheng kaya ama piduna lakli. Hariba laumi singda piriba chaitheng asi hauji masu Imphal West, Imphal East amadi Bishnupur gi mafam singda thokliba thodok sing aduna su khudam oiribani maram asina laumi singna lau uriba asida support tawbiba amadi angamba mateng pangduna lau palhandaba yade haibagi wakhalonda Kokomi Farmer Wing amadi chaminariba luf marina khudong chaba amadi awaba chaitheng nangliba laumi singidamak asiguma khongjang asi chatharakpani haina makha takhi. COVID ki fibam lusilakli ngasi khaktada kuntra positive oire. Manipura COVID laichit ki fibam tapna lusilakli laingak su miyam su laichit asibu laina lauba yaroidawri. Khwaidagi nangna phangba laingak ki paw amana ngasi khaktada Manipura miyoi kuntra COVID positive oire ngarang na miyoi kungamapan positive oikhibani. Hauzik fawbagi oina COVID positive oibagi apunba masing asi chamaga taragani thoi sukre. Official oiba pawna hai ngarang di sample humfuga manga test tawbada miyoi kungamapan positive oikhibani aduga ngasina sample chamaga taranipan test tawbada miyoi kuntra positive oirakpani. Positive oirakpagi chang asi chada kun manga oiduna ngarang dagi hanthai lamphel pata laiba nursing college amadasu mahairoi khara positive oisilakpana COVID ki case hengalakpani. India gi oina di COVID laichit ki case hantharakle active case lising manga ga taragani thai khakta mangaire. Khwaidagi nauba oina miyoi ani khak sikhi haina Ministry of Health and Family Welfare na thokpa cherol amana hai lakpi hatpada Meitei yaudre khangbadagi Kuki singi shutdown handokre. Launching man village ki khulakpi hoikhol hing hauki Meitei singna hatpani haina fana yamna kana maral siramba sing adu kaina thangda Central Force na tawbani haiba khanglakhraba tungda makhoi majal yasinakhibaga loinana ITLF na chatharamba matam kaktaba total shutdown gi khongjang handokre. Kotu gi su khudakta gi khongjang handokle lauthokre.
ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ITLF ꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ITLF ꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯗ ꯆꯠꯊꯔꯝꯕ ꯃꯇꯝ ꯀꯛꯇꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ꯫ ꯇꯨꯏꯕꯣꯡꯗ ꯂꯩꯕ ITLF ꯀꯤ ꯑꯣꯐꯤꯁꯇ ꯅꯥꯀꯜ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯒ ꯇ꯭ꯔꯥꯏꯕꯦꯜ ꯀꯁꯇꯃꯔꯤ ꯂꯣꯒꯤ ꯃꯈꯥꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯔꯝꯕ ꯃꯇꯝ ꯀꯛꯇꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯈꯨꯗꯛꯇꯒꯤ ꯍꯟꯗꯣꯛꯂꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯍꯣꯏꯈꯣꯍꯤꯡ ꯍꯥꯎꯀꯤꯐꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯥꯌꯈꯦꯟꯗ ꯂꯩꯕ ꯃꯥꯆꯦꯔ ꯁꯦꯃꯤꯇ꯭ꯔꯤꯗ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯂꯥꯟꯆꯤꯡꯃꯥꯟꯕꯤ ꯚꯤꯂꯦꯖꯀꯤ ꯈꯨꯂꯥꯛꯄꯤ ꯍꯣꯏꯈꯣꯍꯤꯡ ꯍꯥꯎꯀꯤꯐ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯤꯌꯥꯝꯕꯨ ꯊꯥꯒꯠꯂꯛꯂꯤ꯫ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖꯀꯤ ꯅꯣꯃꯤꯅꯦꯠ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯂꯦꯞꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯁꯛꯈꯪꯕ ꯑꯣꯏꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯄꯨ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ 2026 ꯄꯤꯅꯕ ꯄꯥꯀꯤꯁꯇꯥꯟꯅ ꯅꯣꯃꯤꯅꯦꯠ ꯇꯧꯈ꯭ꯔꯦ꯫ ꯔꯨꯋꯥꯟꯗꯥ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯀꯣꯡꯒꯣꯗ ꯊꯣꯛꯄ ꯍꯥꯠꯅ-ꯁꯨꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯦꯞꯍꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯝꯞꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨꯁꯨ ꯄꯥꯀꯤꯁꯇꯥꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯝꯞꯅ ꯂꯤꯕꯔꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤ ꯑꯣꯏꯕ ꯃꯔꯝꯅ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯐ꯭ꯔꯤ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯒ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯍꯟꯅꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯍꯜꯂꯦ꯫ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯕ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯉꯝꯈꯩ ꯃꯅꯨꯡꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯀꯨꯀꯤꯂꯦꯟꯗ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄ ꯆꯍꯤ 2 ꯍꯦꯜꯂꯕ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯃꯇꯝ ꯈꯔ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯂꯨꯔꯕꯁꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯕꯐꯔ ꯖꯣꯟ ꯑꯃꯗꯤ ꯔꯦꯗ ꯖꯣꯟ ꯍꯥꯏꯅ ꯊꯝꯗꯨꯅ ꯃꯤꯌꯥꯝꯅ ꯃꯅꯤꯡꯇꯝꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯌꯥꯒ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯂꯧꯀꯣꯜ ꯀꯌꯥꯗ ꯑꯀꯤ-ꯑꯈꯪ ꯂꯩꯇꯅ ꯆꯪꯗꯨꯅ ꯂꯧ ꯎꯅꯕꯒꯤ ꯂꯧ ꯈꯣꯏꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯗꯒꯤ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯟꯅꯕꯒꯤꯗꯃꯛꯇ ꯈꯨꯜ ꯉꯥꯛꯄꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯅ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩꯁꯤꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯈꯣꯝꯒꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯝꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯀꯨꯀꯤꯂꯦꯟꯗ ꯑꯁꯤ ꯐꯪꯅꯕ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯣꯏ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯈꯨꯗꯝ ꯆꯥꯡꯗꯝꯒ ꯂꯣꯏꯅꯅ ꯆꯞ ꯆꯥꯕ ꯄꯤꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀ ꯇꯥꯏꯅꯕꯗ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯀꯦꯝꯞ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯝꯞꯁꯤꯡ ꯑꯁꯤꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯀꯌꯥ ꯈꯨꯜꯂꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯉꯔꯥꯡ ꯅꯍꯥꯜꯇ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯂꯩꯇꯥꯟꯄꯣꯛꯄꯤꯒꯤ ꯁꯥꯗꯨ ꯂꯧꯐꯝꯗ ꯃꯩꯇꯩꯒꯤ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯈꯣꯏꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒ ꯅꯛꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯂꯧ ꯈꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯥꯎꯔꯤ ꯀꯥꯞꯁꯤꯟꯗꯨꯅ ꯅꯨꯡ ꯂꯪꯁꯤꯟꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯃꯥꯡꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯃꯥꯡꯃꯛꯇꯗ ꯆꯤꯡꯊꯛꯇ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯀꯌꯥꯅ ꯈꯨꯠꯂꯥꯏ パꯏꯗꯨꯅ ꯂꯩꯕ ꯎꯔꯕ ꯐꯥꯎꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯔꯥꯡ ꯐꯨꯕꯥꯂꯥ ꯃꯅꯤꯡꯒꯤ ꯂꯧꯀꯣꯜꯗ ꯂꯧ ꯁꯨꯗꯨꯅ ꯂꯩꯕ ꯂꯧꯃꯤꯁꯤꯡꯗ ꯑꯃꯨꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯧꯃꯤ ꯑꯃ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯑꯁꯣꯛꯄ ꯅꯪꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯂꯧꯃꯤꯁꯤꯡꯅ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧ ꯁꯨꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯨꯀꯤꯁꯤꯡꯅ ꯀꯨꯀꯤꯂꯦꯟꯗ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯑꯁꯤ ꯍꯟꯗꯣꯛꯂꯦ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯀꯨꯀꯤꯂꯦꯟꯗ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯀꯨꯀꯤꯂꯦꯟꯗ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅꯁꯨ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯗꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯂꯩꯊꯣꯛꯈꯤ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯅ ꯑꯗꯨꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯕꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯈꯣꯡꯖꯪꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯤꯡꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯈꯣꯝꯒꯠꯄꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯂꯣꯏꯅꯃꯛ ꯈꯣꯝꯒꯠꯂꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯅꯤꯡ ꯇꯧꯅ ꯂꯥꯟꯗꯥꯍꯜꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯆꯤꯡꯅꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯣꯏ ꯑꯃꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯔꯣꯏ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯕ ꯑꯃ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯃꯗꯨ ꯅꯠꯇꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯁꯤꯠ ꯅꯥꯟꯅ ꯈꯣꯝꯒꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯅꯤꯡꯇꯝꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯩꯇꯩ ꯇꯨꯝꯅ ꯍꯥꯠꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯅꯕꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯐꯝ ꯊꯣꯛꯇꯦ꯫ ꯃꯗꯨꯅ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯛ ꯗꯥꯎꯟ ꯆꯠꯊꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯛꯊꯣꯛꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯊꯕꯛ ꯂꯧꯈꯠꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯕꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯀꯩꯗꯧꯉꯩꯗ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯃꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯄꯨꯟꯕ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯁꯨ ꯌꯥꯎꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯗꯨ ꯊꯕꯛꯇ ꯍꯥꯟꯅ ꯎꯠꯊꯣꯛꯄ